Ingi chaman no Bible gi text nai neba asida mayambu amazing Bible profession ministry na taram oksari ngasi nai nagadaruba asina everlasting punishment amasung everlasting fire hariba asigi maramda lomba naidaba dandi lomba naidaba mai hariba asigi maramda ikoi nenasi ahanbada ikoi ishoda patna tause shagada laibe ipayam thagasare koina pataba mising ase lomba naidaba dandi amasung lomba naidaba mai na sakani haina Bible da takpi haina kanaw mising na takpi di masi gi maramda ikona Bible da gi nei nagadawre masita nahangna thawai aseng basang bi dana fajana khangan biu tare bai sinaw khuding da sumapa naidaba bol pina biu Prabhu Jisu Krista gi mingda kuramjare amen koi ahambada Matthew 25 ki 41 aduga verse 41 46 ta asumna hai adudagi mahangna mahaki oi thangba nakanda leiba mising aduda hai aingondagi sathokaro sira phangbasa nakoi lomba naidaba mai aduda diabol amasung mahaki sagadu singedamuk thorang tawkraba lomba naidaba mai aduda nakoi satlo haini hadi norokta sakadaba mising aduni masida mana haije aduga 46 aju makoi sing asina lomba naidaba dandi phangane hai hadi phattaba tawba mising asina lomba naidaba dandi phangani aduga dharma senba sing asina lomba naidaba punsi hadi lomba naidaba punsi adu phangani na hai aduna haidiba texting asidagi ikoina kanaw mission hai aduna phattaba mising ase lomba naidaba maina sakani lomba naidaba dandi hadi siba naidana dandi adum phangduna laigini haina kanaw mission na Bible na haidiba Bible sing asinaga hai masi chumbra haibdo ikoina mu thengani aduga Revelation 22 gi 10 dasu asumna pale hadi malam pithibe sibu namthak tokaba diabol ase maigi komda thadare maigi pata thadare haibdi narak haibsini ko maigi pat amasung brimstone hadi akoina masigi asako mai asida ma thadare haidi mpham sida sa haibdi antichrist power aduga false prophet makoi asisu langchale haibni makoi je ahing ten numdang night amasung matam khudingmak oina makoi se adam maiduna maina chaktuna lei haibni sida hairse aduna kana misna phataba mising ya lomba naidaba umteng lomba naidaba ma faw diabol simaina chaktuna leigini hena hai masi chumbra haibse yengchi Bible sinariba forever hadi matam khunama aduga everlasting hadiba waising ase karamba sense sinabno tasena mokhoje matam khudingi chakadra haibdo khina makatana nainamna se aseng bukidi wai everlasting nataga forever wai ase masi loiba naidaba haina artha hingedaba nateko masi ekoina masi tamsing ase anabu warep nabada Greek ki wai aion natraga adjective hasina noun niko Greek wai noun aion natraga mai adjective aionios haiba wai sing asidagi masi dokthorokneba ado masi Bible da karamna haiba wai sing ase sinabra haibdo ekoina yengminasi aduga masigi asengba artha do ekoina khangba ngamgani lomba naidana sakadra sakloidra haibdo khoi yengsi aduna akoina wai khara yengminasi ko ahambada met masigi wai se matam khudingda majiki aion haibase koina everlasting natraga forever haiba wai to dukhakta da artha hande Matthew 13 gi 39 gi matungna di masi kari the world haimiko pithibi gi doi aroiba the end of the world haibase masi aion haiba asigi meaning ni masida halle aduga ayen samjanjage na koina mung mana papiu Colossians 1 ki 26 ta hai masidana muk kari hange aion haibase masina from ages saje juk khudingdagi juk sing haina madudagi artha halle masida aina adum sida iripse aduga Ephesians 1:21 dana masi hujiki malem this world haimko world haibse aion haiba asigi maigi meaning do asmaina halle aduna ages world malem prithibi ase asumna so halle aduna koina 2 Timothy 4 ki 10 1 Corinthians 2 ki 7 da suna koina yengba hai aduga masina tab atopa artha
forever hꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯥꯔꯊ aion ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯍꯤꯕ꯭ꯔꯨꯒꯤ 5:6ꯗ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯁꯤꯗ ꯍꯥꯏ प्रभु जीशु ख्रिस्ट की मरमदने प्रभु जीशु ख्रिस्ट जे मतम खुदिंगमक की ओइना मेल्किसेदेक की ऑर्डर दा मागी मओंग दा मागी मओंग दा मतम खुदिंगमक की ओइना पुरोहित ओइगनी हैना हाय मसे अखोय येंबा याय अखोयना होय बाइबल की टेक्स्ट अतै सु मयाम पाबा अखोयना नैनाबा याय अखोयना येंबा याय तसेना ख्रिस्ट असे मतम खुदिंगमक मा पुरोहित लोंबा नाइदबा मा पुरोहित ओइदन लैगद्राबा लैरोयबा अखोयना बाइबल पाबा मतमदा बाइबल दा नैनाबा मतमदा पुरोहित की मथौ असे नैनाबा मतमदा कैनो सेंक्चुरी मनुंगदा असेंगबा लाइसंग सेंक्चुरी हैबनिको आर्थजु मोजेसना साबा अखोयना फिसंग गायनाबा टेबरनेकल हैबदो अदो असेंगबदि सेंक्चुरी है अदुना हाइदिबा असिदा सही अमगी मनुंगदा पुरोहितना अखोयना तौखिबा पाप मैमसे सेंतोपगी थबक तवेबा अदो हाइदिबा सेंतोपगी थबक तो हेक लोयबा मतमदा मागी मथौजे लोयरे अदुना प्रभुनसु तांगपांदा लैरिबा अखोय मियोबगी पाप सिंग असे मियोबना तौरिबा पाप मसिगी पाप फंखरबा खुदिंग असे मसी सेंदोपगी थबकसे लोयरबा मतमदा माकी पुरोहित ओइबगी मतमदो लोयगनेबा अदुना फॉरएवर हैबसिना हैबदि अदुम लोंबा नाइदना ओइगने हैना हाइबा नते अदुगा पोलना सोमु येंगसे मसी हुजिकी थादद्र पोलना मु फिलेमोनदा इबा मतमदा मागी मनाय ओनेसिमस हारिबसे माना फिलेमोनदगी मपोमसे हुरालगा माथे सेलकपने अदुगा रोमदा पोलसे बंदी ओइन लैबा मतमदा थेंगनारगा मा वारी ता मतमदा मा पुनिंग होंग मतमदा अमु चिठी अमग लोइनाना मसाइगी फिलेमोन ओनेमेसता चिठी जे पिरगा फिलेमोन गे मनाकता थाबनेबा ओनेमेसना मागी मिनाय ओइरामनेबा फिलेमोन गे अदुनि अदुदा हाइको 15 गी फिलेमोन 1 गी 15 दगा हाइजे सिदा हाइजे अदुना सिदा आई समझलागे नहांगना माबु मतम खुदिंमकी ओइना लौक्सन बियोने फॉरएवर हैबनि सिदा aion हैबनि मतम खुदिंमकी ओइना लौक्सन बियो हैबनि अदुदि मतम खुदिंमकी हैदि हाइबगी तादि ओनेसिमस से अदुम सीदना अदुम लैरगदराबा नत्तेबा फिलेमोन दे अदुम सीदना लैब्रा लैतेबा ओने फॉरएवर हैबगी आथिन ओनेमेसना मागी मयुमदा लैरिबा मखै हेको माग लैमिनिरिबा मखै लौक्सन बियु हैबनेबा मसिगी मागी मीनिंग असे मसिनी को इचनाउसा अदुगा हाई सीएस मोल नसुको हारेबा मागी यामना कमेंटरी कैम्ब्रिज बाइबल फॉर स्कूल एंड कॉलेज दको मानसो असुमना हाइजे मसिदा पलेबा एडजेक्टिव हाइजे अने हाइजे असिना मागी ने सब्जेक्ट अदि सब्जेक्ट सिगी मतुंग इना मादे मतम माना हिंगलिबा मतम अदुबोंने हाइमको मसि मान हाइ नेचुरल मौसाई ओइबा मोंग अदुगा थवाई ओइबा निमुक्ता मसि फॉरएवर जे पाल हैमने अदुना मसि यामनदि चलगुमदि मसे अदुना पृथ्वीदा लैरिङेदा ओनेमेसना पृथ्वीदा माना हिंनिङै मतमदा अमु अदु हाबे स्पिरिचुअल माना हाइं सर्गदा फिलेमोन को सर्गदा हाबदि फेलोन की मरुप ओइना दम लैमिनबगी मियंग अदुजुनियना असुमना हाय असुमना अदुगा मखोइना जुट 1:7 दा एखोइ अमुचचे जुट 1:7 दा है मसिदा सोदोम गोमोरा से हाइदिबा सरसिंग असे कैदौबा फोर्निकेशन अदि ओक्तबिगी अदुगुम्बा फत्तबा थबक तौबगी दमा अमसुंग अतोपा अखोइना मोइना सोदोमी गे हाइनबसे अखोइना नुपा नुपागुम्बा नुपी नुपीगुम्बा सुमाइना फत्तबा मरी लैनबा युम्बानबा मरी लैनबगुम्बा असिगुम्बा फत्तबा थबकसिंग असिगिदमा मखोइजे तुमना मैना साखे हाबनेको सिदा सफरिंग द वेंजेंस ऑफ इटर्नल फायर हाबने लोबा नाइदबा मई अदुना मखोइगी मथक्ता लमन खुमदना अवाबा ताहनगे हाबने सोदोम गोमोरा से साखेबने अदो लोबा नाइदना हाइसिदा अदुरि ngasisu सोदोम गोमोरा से अदुम साक्तुना लैरिब्रा इसिनाउसिं कोइ कनागुमतना सोदोम गोमोरा जे होपाव साक्तुना लै हाबसे कनानसु यारो हेंको साक्तुना लैतेबा मसे मसिन ताकुदे अदुगा सेकंड पीटर 2 गी 2:6 दसु हाइ मसिदा सोदोम गोमोरा जे
kara makoise ut olale hai sida adi tungdala kadaba mising aduna dharma sendana hingadaba mising aduda khudam oina Sodom Gomorrah je ut oina olale hai ba aduna masida sawna ma je lomba naidaba mai hai yatidi haiba mai sina aga Sodom da lairiba madu manung da laiba jiba thawai pawa sa san biding lairiba khudam makto ut on dibo chakpado adune ut olaba matung da mai dung mut khrane ba maduni ko tumna manghan di ba hawa haibne ba chaktuna laite masine asumai khone yeng khone old testament da mu khone yeng bu matunda forever haibse masigi meaning che khone mai yeng bu matunda Greek Hebrew gi wahai olam haibne haite Greek gi wahai anaun hajiga magi manaba olam haiba asidagi athan dorokone ba masigi meaning je mu khone khara yeng ba yai masi matam khuting mo koina anum laibra haibse khoi khara yeng da se pass over haise dem Exodus khongsan ba 12 ki 21 da haise masida je Passover se matam khudum tu ena nga khadabani haibni thanko adubu hairiba Passover da khoi Christian ba khon matam khudum nga khadra ekhoi ngakte ba kana su kwasa ngakte maram di madu cross ta Prabhu Jesu Krishna ekhoi gi Passover edi aran cha khang gi ba yawo Prabhu oi ba yawo cross ta sigre adun doi gre ba aduga mu hai sida Hebrew 9 gi 24 to 26 pa ba aron amu suma ki masa sing asina dhup thana ba incense manam sibodo matam khudim ki thaga dabani hai first Chronicle 23 gi 13 da haibne adugo mokhoi je matam khudim ki oina purohit oina khan grabne hai lo manai dana everlasting hai ko lo manai daba o manai dana khan kramne hai Exodus 14 gi 15 adugo hoji aron hoji laitere ma ki masa sing laitere mokhoi na dhup thatpa katpa mokhoi gi purohit aibdo Prabhu na cross siba matanda loigare hoji tawdre adu forever have gi atadi keno mokhoi ne hingningai gi mokhoi na khatlingai gi matam adu phawne ade Passover zum matam khatmai ade Passover se ishora takpiri ba Krista duna laga sitri phawwa masi ngakani have gi matam adu buneba aikhoina forever and sida hairibse ko masini aduga sida jo mohai khongsan ba 21 gi 1 to 6 da manai amana mai gi mapuga laiminaba pamba matam khudingi mabu matam khuding oina seba ta gudam nai laimina ning kai matam khudingi seba ta gudam nai mina amna mapu gi matam khuding seba ta waj kaino mina aduna hingningai matam da mana sira kandari kamai seba ta runi madugi athaje amuk jona maram du jo khoi khara yengse jona gi 2 gi 6 ta jona na hai ai je matam khuding mak oina singna hanko malem asidi singna ai je question duna laire hai adubu tasengmadi jona na isingda samudra mayanungda ngagi manungda numi kyani lai jona 1:17 haibung de 3 days and 3 nights numi humni numdang ahum ko numit ahum numidang ahum kaktane ba man laije do hairiba matam asibu forever haina bible it mission forever and haiba adudi numi humni khatang bu forever na basi bai matang da jo halle aduga mu gyazi aduna Elisagi manai gyazi na su naman gi maichau magi leprosy thungbudo phallaba matungda paisa je lawgun haibne aduna mana namthak toroga paisa dum khoidegi lahoweba adugi damo Elisana hai aduna maram aduna namana naba leprosy da to nangonda ko amusu nangi daras da matam khudimaki ki oina lai thunglagani hai tasengna di gyasi sikre magi charon sulong sung laitre aduna hoji matam khuding gyabdi gyasi na hingi mukhai magi charon sin na hingi bu mukhai haibne sida pale second king 5:27 haibje masine ba isnausa aduna khuji khona pa kharba texting asidege khona kang madri aionios natro olam haibse mokhoi gi matam gi perot se akang na ba matam gi perot am layeba mokhoi je matam khara gi oiba haire misne hingai matam gi oiba adugi matam khara adu khakta bune mase loman aidana lepana aidana oiba naida ba amudagi lom oiba naida ba pawa hai adugi matam ni haibse ekhoina bible da sinabagi matuina masi ya te haiba adu scholar khana na jai ko mokoina haije lindel aduga
underscore Greek lexicon da zum ko na jim sida paliba mai athaje ha matam kharagi ko matam gi period khara haibne kanaba maroina lifetime obe lifetime de punsina hining ma kai haibse ko samaina ami ama gi punsi dunu oidimo ma kai samaina oibe ya na mana sumna ai cham samdan derage aduga Alexander Cruden na ju ko man haije mana in this language the word eternal and everlasting forever are sometimes taken for a long time mokhoje matam kayung pan mokhoje matam koina asangma matam da sumasine we henko adubu are not always to be understood strictly adubu mokhoje koina adum sinagane habidi laite hai masina su asumna aduna Archbishop Trends na ju masima chamane ko mana magi je sine matam je ten bayai sang bayai ko ase masini sumaina hai samdalage asmai tawduna haide bese apawo mi kyamarum na sum masigi maramda sumna haibale aduga ekhona aroibde yengje ko magi asengwa meaning je huje pankireba everlasting fire forever ga haibse masigi athadi karina khanda masigi athadi phattaba mising ado diabol natraga phattaba mising ado mokoi bu dandi piba matana mokoi ut ondri phawba chakpa adubuneba ekhona everlasting fire ga haina ripse masigi athaje metitri gi tuap to jai prabhuna ma ki makhuta pen pankha pairakani mahana ma ki floor hadi kona gehu cheng asinda che gehu gumbo mapung phana sengdokani hai mane gehu do ado patana sengdokani hai aduga adu phawman sing aduna lom mutpa naida maina thagani na hai sida jupale adu mai mutpa naida maina thagani hai bisi athade khoni be malakai fogi 1:3 da sida ko lai numit amal hai hare prabhu gi numituna napan tawba phataba tawba mi sing ase makhogi saitan amsung ma ki matung ilba khudimok to mase makhoi do neither root nor branch habi ko khoi khudum se sakthek kane kham ko sakthek kane ha matanda burst dai makhoi je ut ondri buk sakthek kane nangi khongya gi ufunda leba ut ado ondri phau makhoi sakthek kane masna habidi phataba punamak se masigi dandi pibidi makhoi gi masa haksang aduna saitan ogira orora ishona chahanduna ut ondri phau chan bigi matam adubuneba forever ana harise aduga Psalms 68 ki 2 daju asumna hai dekho sida as smoke is driven away maikhu je tanthokiba sumna makhoi ju tanthokane hame hadi akhona wax adi khoiruna adi kenan sabu khoiruna maigi mamanda mahi chabugumna phattaba mising ate ishogi mamanda sigine hame hadi mahi langthwe adumai to nupa phattaba mising ate tumda sakne hame masigi sense Psalm 37:20 but the wicked shall perish and the enemies of Lord shall be as the fat of ram sadi yawgi ko mai fat matungumna oigine hame matung ha je kaino mai thab matana kyam koi sakni matam khara sakni loigini adumai to no mkhoi je sakthekani into smoke they shall consume away basigi athadi kaino maikhu only phaw ha mkhoi sakthekani havni maikhu olani maikhu karani adu matungda tangoi tarani adu phaw sato sakthek pa havni aduna Bible da paleba everlasting fire natraga aduna everlasting panime habiga atadi mising ado mkhoi na tawbudi matung ishona moina sidri phaw moina chahan be adugi matam kharagi dandi do adubuni matam kodingoina adum saktuna legini haiba naite haibse aikhoina khangkhre tabiriba mayamda ishona bopi boisnu aduna aikoi masigi de matanga sida loisalase aduna hantakki series asisu masina aina roibenen khale kana gumna na koina Bible gi aruba wahang leiba tarasu engonda text habiro natra comment habiro aina dum hairibudo Bible gi matina khoi yenga semjarake tabiriba mayamda ishona bopi boisnu patna tawse sagad leibe payam thaga sare khono se tamkraba everlasting punishment fire absi matam kuting do ena tan dipigi do nate mase phataba mising ado mokhoi sang ado maina saktelaga ud onde phoba chakpigi matam adu photani haiba sigi maram de khoina naina khare takraba pung khun su mapan da bu bo pina biru prabhu jisu gi mi de khurum jare amen.